ngasi numida waram phongkiba tungan manipuri sifhongsing amasum thokkiba thawdo wathoksingdagi maruoibe I pausing khonggasaraga manipur top channel gi maikedi gi myamda thamjagi ahanbada second war on drug asidi akan mamong la sangsingani drug thingnabagi thabak tawribasingna thamoisingna thabak tawbiyu chief minister drug konana natragana drug mari lainana faba miyo khudima prevention of illicit trafficking NDPS ki makada sahi amadi ani faw jail thamlagani haina chief minister Nungthomam Biren phongdokre wafam masing asi chief minister secretariat Imphal East district police amadi Kaksing district police na fagat khiba yamla drug sing paumi sing gi mangna puthokladuna mangna makhata na hai haujuk phawd ek asi gi makhada miyoy manga jail thajinkhre lamdam asida haujuk drug ki oirakli ba phiba masi mi painingai oire hawkhiba sahi manga asida war on drug ki makhada fanakan lamdam asida gi drug muthatna ba hotna duna lakhibani handak nauna lengak siembaga loinena second war on drug asidi akan mamongda sangsingani state asida lairiba tuan police station amadi outforcing da matik sab equipment thamduna drug ki mayokta thabak pakhatkani sangsiliba thaba sida drug mari lainana thabak tawriba singna thamoi singna thabak tawbiyu sakmai yingbigano lone yadi haiba khongpham da admak thabak tawbiyu haki chief minister N Biren makhata duna hai development gi report ki matung ina lamdam sida yumpan ba kuidriba na kya angang concept oiba ngamdabagi IVR gi mating lauri masiyam mi painingai ni furup asibu kanagumba kharana drug ki ipakta senta duna mutatna ba hotna rabra haki state asigi singi mafam kyara singmai singkok tuna poppy plantation tawriba asigi mafam sing khangdok tuna mutatna ba thorang pakhat pa hore tangai fadrabadi Assam Rifles amadi Central Forcing Seasonagani drug lalon manata wa atopa hingna bagi lambi yana lay drug laloli bising kudakta surrender tawbiyu natrabadi logi weba thabak sing paikhalagani sai ama ani asida lamdam asidagi drug maru phongna muthatna ba miyam puna hotnaminasi okil amadi jasingna so akiba leitana thabak tawbiyu Imphal East district ki ona yamlaba drug sing adu ngarang nungthil pung 3:30 taba matamda handakta thasigi kungo hundoi da semkiba anti narcotic task force ANTF amadi Imphal East CDO ki apun batim mana Khetrigaon awang lekai de leiba drug lalon bani haiba Muhammad Mujibur Rahman Ilis Samir Saini Fugamoto apokpa Muhammad Nazamuddin yumda thibu humbagi thabak sathabada yamlaba drug singa du fakat pangam kibani paraba pulam singa du di SP capsule ising kun ga tere ka samapan WY tablet sa hunga yankai N10 tablet sama ka taraga manga heroin number 4 powder gram sama ka kuntraga manga amasum cap syrup bottle nipan ahangba plastic bills satret amadi mobile phone amani hairi wang pong sathabada ma ka punna karbar tawminaba Khetrigaon makhala kaidigi Muhammad Sher Khan Ilis Azam Khan se kuntragani to apokpa lekhidraba Muhammad Indosu lakani habidigi senaduna lebaga loinana Honda Dio MN01A H9047 da lakpadigi maksu fagatki gari edu check tawba matamda SP capsule lising nifu yorom khibani hai Kaksing district police na war on drug mari lainana hawkiba seyol sita tuan ba thawdok singdagi heroin powder kilogram 2.082 amadi WY tablet lising yang kai fokat pangam khraina pausna makhatana phongdorakle atopa paw amana demand for supplementary grant kuntraga mathoi house na pass tawkhre taragani thoi suba Manipur legislative assembly gi ahanba session gi ani suba numita house ki leaders ori minister na kumja english ani ga kun ga mathoi dagina kun gani thoi gi ngarang house ta puthoki ba apunwa senfam lufa crore lising mariga samriga yankai gani toy lakh nifuga lising kuntra gi senfam oiba demand for supplementary grant kuntra ga mathoi house na amato oina yana duna pass tokre ngasi house ta pass to hiba supplementary grant demand sing adudi demand number 1 state legislature demand number 5 finance department demand number 6 transport demand number 7 Police, demand number 8, Public Works Department, demand number 9, Information and Publicity, demand number 10, Education, demand number 11, Medical, Health and Family Welfare Services, demand number 12, Municipal Administration, Housing and Urban Development, demand number 13, Labor and Employment, demand number 17, Agriculture, demand number 19, Environment and Forest, demand number 20, Community and Rural Development, demand 21, Textile, Commerce and Industries, demand number 25, Youth Affairs and Sports Department, demand number 26, Administrations of Justice, demand number 27, Election, demand number 29, Sales Tax, Other Taxes and Duties on
Commodities and Services. Demand number 13, 30, Planning. Demand number 31, Fair Protection and Control. Demand number 32, Jails. Demand number 34, Rehabilitation. Demand number 38, Panchayat. Demand number 41, Art and Culture. Demand number 43, Horticulture and Soil Conservation. Demand number 44, Social Welfare. Demand number 47, Minorities and Other Backward Classes and Scheduled Caste Department. Demand number 48, Relief and Disaster Management. Demand number 49, Economic and Statistics. Demand number 50, Information Technology yauri henisu pausna makatana palakli. Makasa tharakpoina topa paumana DM College of Teachers Education Imphal gi nifugumapan suba Annual College Week thoram haudokre. Lairik hairabasu laisu yauduba miyedu mapung faboide wafam singa sidagi haudun numit mangani subna oja singi maru oina talents uthok sanabagi pandamda pangthokadaba DM College of Teachers Education Imphal gi nifugumapan suba Annual College Week 2021-2022 haudokpagi thoramda college asigi principal Dr. A.K. Lokendrana haikibani. Mangna makhatana hai ozagi sinphamna sanglabasingna mahiroisingda lairik takpi tambibigi wangmada co-curricular activities singsu mapung fana train tawbagi tangai fadaba lairi. Trainees Unions DM College of Teachers Education sinduna numit mangani subna tungan ba events singla yumpham moiduna sathagadaba college week haudokpagi thoramda trainees singi tungan ba house manga khaidoktuna mass pass competition amasung pangthokhi. Ngasigi thoramadu college asigi principal Dr. R.K. Lokendra college asigi oja singna saruyaki numit mangani subna literary mid cultural mid amadi sports mid nasingbada mapung oiba thaurang oina students teachers training singi talent uthok sanaba pandamda pangthokpa thauram sing asigi matangna college asigi faculty Dr. Konika Khuraijamna marik sumna haikhianisu pausna phungdorakli. Atopa paw manamo miyoi nipan bu hingna mai tharaga hatkiba Bengal gi hingsa gi thagdo CBI bu thijinana ba High Court na yathang tokre. Haukiba lebapuko numita West Bengal gi Birbhum da miyoi nipan bu hingna mai tharaga hatkiba gi tam thiraba thagdokpu CBI da sinana ba Kolkata High Court na order tokre. High Court ki order asi thagdo asibu thijinana ba Central Agency da sinaba gi wafam Mamta Banerjee gi lengana yadringai Cheirak ta oiri. Hauzik thaudo asigi matangna Bengal government na CM ki special investigation team amana thizinabagi thabak satharibani adubo case asi hauzik di CBI da sinaraba maramna makoina makhatana thizingadori. Kolkata High Court ki Chief Justice Prakash Srivastava amadi Justice R Bharadwaj yawba division bench aduna CBI da makoigi progress report adu April gi 3 ta lan khanangna basu khanki. Thaudo asigi matangna Mamta gi ruling party amadi opposition ki parties oiriba BJP ga akan mamongda amaga hunabagi thabaksu satharibani. Mamta Banerjee na phongdokhibada thaudo asida cnariba singna surrender tawdorabadi akan mamongda makhoi bu thibu humgi thabak sathakane ki. Thaudo asibu politicize tawna bo hotnai hainasu opposition party da magna maral sidi ningsing mayai thaudo asi hokiba lewa pukonamita state asigi Rampur Hat Town gi manakta leiba Bogatui khungang da miyamna yum amabu mapandagi thonglun sinduna mai thabadagi thokibani mai thabagi thaudo dura yum adura leiba nupi taruk amasum angangani punamiyoi nipan sikhibani thaudo asi Trinamool Congress ki miyoyama petrol bomb attack ta hatkibagi laman khumbani haina khanaribani hainisu pausina su phongdorakli makhasa tharakpoina amaromda Office of the Apunma Manipur matam isai kanglup amik makai ngasi tang kun nga thahum English ngani kun gani thoi sida press note ama publicity secretary s tek na khuyik pidro thadorokpa press note ongkatang mayam na thamjage apunba Manipur matam isai kanglup amik na laibak yueba thabak thorom punamak amata sithadana saruk yaduna lakpagum lakniba Manipur gi tungi yungi oirakadoriba students singi examination gi yengduna ngasi March ki tang kun nga English ngani ga kun ngani thoi numit asidagi isai gi thorom pangthokpa leblagani lakliba April manga English ngani ga kun ngani thoi dagi haugodoriba class 10 amadi class 12 examination asi loidriba fawba outdoor lampa amadi akoibada disturb tawba yaba mawong amatada isai gi thorom pangthoklaroi adubu tangai fadana hall manung amadi akoibada disturb tawroidaba amasum confine tawba mafam theater hall private hall na singwadari isai tawbigi ayaba legani aroibada tungi yungi oirakadoriba mahiroi singbu lakadoriba exam asi mai pakpo oibiu haina amikna thamoi singna mahiroi singda yeifamangol su pizari
लोइसलक्पोइना ngasi state si goiriba COVID-19 update myamna thamjagi ngasi goiriba positivity rate si 0.5% ni punna miyoi mari ngasi nauna COVID-19 na positive oiba thengnarakre hairiba miyoi mari asi Imphal West dagi miyoi ohum amasum Jiribam dagi miyoi ama punna miyoi mari asi ngasi COVID-19 na positive oiki aduga miyoi satreka kuntraga humdoina nauna COVID test tawki duga ngasi COVID-19 na positive oiduna laikhidabagi report lakte hainasu ngasi gi status update on COVID-19 gi updates na su makata na su phongdorakli makasa tharakoina to papa mana tungan ba supplementary demand for grant khana duna pass tokre lenga na mipung khudimak ta sada sama tuti sing phongana na bohonari chief minister ngarang digi hauna sathaba hokiba taragni tu suba Manipur legislative assembly gi ahanba budget session gi ngasi ani suba numita supplementary demand for grant kuntraga mathugi tungan ba apun ba senfam lupa crore lising mari ga samri ga yang ga manga lakni fuga lising kuntra house ta khanaduna pass tawkhari makhasa tharakoina to papaw mana nupi ani kani kg ama kona na fare ngara nung tipung hung minute 10 rom tapa matamna Imphal East District Police ki SPM Pradeep ki miye makhada narcotic cell Imphal East ki inspector KS Dev Kumar Singhana lusingba police team amana nupi policing yauna Young Athletic Development Association yada kusamnaduna Chusampur District ki manung sanba mandap laikai gi mapam amadagi nupi ani kani kg amaka kona na fare haina police ki paw man hari paw sigi matung inadi Chusampur gi mandap laikai area tamna drug puthok pusin tawgadore haibigi paw ma phangwadagi narcotic cell Imphal East District ki fizam setpa police team amana mapam adura ngai duna leiraga nupi ani eduna kani kg ma puduna lakku matamna fabane hari kani ga kona na faraba nupi ani duri Chusampur District ki mayang bengdagi mistress ohoinu jau sei kunga threat mapureiba minthang jau Elis thangboi jau amadi mistress ngailun jau sei kunga threat mapureiba asum kom kawi nupi ani sina sisinaba number yaudaba TBS Encroft gari masama mobile phone singbu su fakat pangamle makoi na tonglakpa gari adu dagi kani kg ani du phangma ngamkibani hari faraba polam sing adu loina nupi ani si Chusampur Police Station gi OC da khusinakre loina makoi gi mathakta ain gi weba thabak lakhatuna makhata na thijin humjin ba hore hainisu pausna makhata na falakli makasa tharak poina to papaw mana sapona kauriba matam kaktaba banasi north east leminari ba kanglu masel gi marakta nungsina da ba hengalakani MSMYA Nagaland ga Manipur ga luana ba Manipur gi ngangkhai manungda ngangkhai ngak senana ba gidamak Manipur lengak na Manipur Armed Police ki post ama hangduna thamliba si laukthokte haib gidamak Southern Angami People's Organization sapona tha si ki kungom doi gi nungai digi kaukiba banadu maram sade loina sapona sangshilakni ba maram sada ba khongjang asina maram oirga north east leminari ba kanglup marshal gi marakta nungsina da ba hengalakani haina All Assam Manipuri Youth Association ASMYA na phongdorakli hiramasi gi matang ngasi ASMYA na press thadorakpa sirolamagi matunginadi Manipur gi khulai paiba armed personnel singamasum makhoi gi lefam forcing adu Manipur gi ngangkhai manungda mayek singna laidibani Manipur amasum Nagaland border gi tainabada Manipur gi jurisdiction manungda thamleba khulai paiba Manipur Armed Police ki post asina state ani gi ngamkhai paringda laidiba khunja sing ge fanabigi damaktani loinana mafam adugi mausagi khalngak senduna thamnaba su yamna sauna mateng oiribani haidi sirol asina hai asigumba Manipur lengana paikhaliba asumba thaurang thausalasina khunja singi punsi mahingda akaiba piri hairabadi Manipur amasum Nagaland lenga anina warisin purakna phona phamthui sapona sangshilakni ba maram sada ba khongjang asina maram oiraga north east leminari ba kanglup masel gi marak nungaina da ba helakani loinana Manipur amadi Nagaland state ani gi ngamkai paringda khundari ba khunja sing marakta tension wong khalakna ba gi masa oigani haina SMYA gi sirlasna su makhata na phongdorakli makhasa tharak poina to papaw mana maite lol yu ani yarokta ba si laibak thibani fesok UGC na India da leiba university yankhai ga mari da graduation dagina MPhil PhD fawgi mingchanbagi Common University Entrance Test ama pangthoktuna satliba academic section asidagi university singda mingchanba hogani haina laukthokpa sida maitei lolgi oina yaroktaba si yamna laibak thibani haina Federal Students Organization kanglaipa fesok na haidi fesok ki Secretary Education and Library and Rikesh mangang na press thokpa si role sina haidi badi
ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯤꯟꯗꯤ ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯜꯕꯨ ꯃꯤꯠꯌꯦꯡ ꯊꯝꯕ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯒꯤ ꯂꯣꯜ ꯃꯌꯦꯛ ꯑꯃꯗꯤ ꯅꯥꯠ ꯀꯜꯆꯔꯕꯨ ꯈꯣꯡꯒꯣꯏꯅꯕ ꯅꯝꯊꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ UGCꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯗꯕ ꯇꯥꯔꯕꯗꯤ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯗꯤꯇ꯭ꯌꯅꯥꯊꯄꯨ UPꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯌꯥꯎꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ BJPꯅ ꯐꯨꯜ ꯃꯦꯖꯣꯔꯤꯇꯤ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ BJPꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯗꯤꯇ꯭ꯌꯅꯥꯊꯄꯨ ꯉꯔꯥꯡ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯈꯟꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯒꯗꯧꯔꯤ꯫ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯄꯨ UPꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯌꯧꯔꯝꯂꯕ ꯃꯇꯨꯡꯗ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯑꯈꯟꯅꯕ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯑꯃꯗ UPꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯂꯈꯅꯧꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ BJPꯒꯤ MLA ꯁꯨꯁꯤꯟꯗ꯭ꯔꯣ, ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯤꯑꯣꯐ꯭ꯔꯤ, PRO to CM ꯑꯃꯗꯤ PSO to CMꯅꯆꯤꯡꯕꯁꯤꯡꯁꯨ ꯂꯣꯏꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯗꯤꯇ꯭ꯌꯅꯥꯊꯄꯨ ꯉꯁꯤ UPꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:35 ꯇꯥꯕ ꯃꯍꯥꯛꯅ ꯇꯣꯡꯈꯤꯕ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯑꯗꯨꯃꯛꯇꯗ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯈꯣꯡꯒꯤ ꯆꯅꯨꯔꯥꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯍꯨꯠꯇ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 4 ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯄꯨꯟꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯆꯅꯨꯔꯥ ꯇꯤꯝꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯝꯕꯤ ꯊꯠꯇꯨꯅ ꯁꯦꯜ ꯈꯥꯏꯔꯒ ꯀꯨꯝꯕꯤ ꯇꯦꯔꯥꯈꯣꯡ ꯂꯝꯂꯣꯡꯗ ꯂꯩꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯉꯁꯤ ꯆꯅꯨꯔꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯆꯦꯡ ꯕꯦꯒ 3, ꯑꯂꯨ ꯕꯦꯒ 1, ꯉꯥꯔꯤ ꯄꯦꯀꯦꯠ 3, ꯆꯅꯝ KG 3, ꯇꯤꯜꯍꯧ KG 10, ꯊꯥꯎ ꯇꯤꯟ 1, ꯊꯨꯝ ꯄꯦꯀꯦꯠ 3, ꯃꯣꯔꯣꯛ KG 1, ꯃꯦꯔꯤꯒꯣꯜ ꯕꯣꯛꯁ ꯑꯃꯅꯤ꯫ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯅꯤꯡꯊꯧꯈꯣꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯆꯅꯨꯔꯥ ꯇꯤꯝꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯆꯅꯨꯔꯥ ꯇꯤꯝ ꯑꯁꯤꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯎꯃꯪꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯀꯥꯟꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟ ꯏꯗꯨꯀꯦꯁꯟ ꯀꯥꯎꯅ ICAR ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯣꯔꯦꯁꯠ ꯈꯨꯠꯁꯝꯅꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯣ ꯀꯦꯖꯤꯡ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯄ꯭ꯔꯗꯛ ꯑꯟꯗꯔ PMBDY ESDPꯒꯤ ꯃꯇꯥꯡꯗ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯦꯛꯁꯇꯦꯟꯁꯟ ꯏꯗꯨꯀꯦꯁꯟ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ TH ꯔꯟꯖꯤꯠ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯐꯪꯂꯤꯕ ꯎꯃꯪꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯗꯕꯒ ꯂꯣꯏꯅꯅ ꯀꯥꯟꯅꯕ ꯂꯧꯕ ꯉꯝꯗ꯭ꯔꯤ꯫ ꯆꯤꯡꯒꯤ ꯂꯝꯗ ꯐꯪꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯑꯦꯔꯣꯃꯦꯇꯤꯛ ꯑꯃꯗꯤ ꯃꯦꯗꯤꯁꯅꯦꯜ ꯄ꯭ꯂꯥꯟꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕꯁꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜꯁ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯎꯃꯪꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯑꯃꯗꯤ ꯁꯦꯟꯊꯣꯛ ꯂꯩꯅ ꯍꯤꯡꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯇ꯭ꯔꯥꯏꯄꯦꯗ ꯁ꯭ꯀꯤꯝ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯅ ꯊꯕꯛ ꯄꯤꯅꯅꯕ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗꯒꯤ ꯄꯨꯟꯅ ꯂꯧꯃꯤ ꯁꯤꯟꯃꯤ 494ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯗꯨ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯥꯎꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯗꯣꯛꯇꯔ ꯑꯅꯨꯄꯝ ꯃꯤꯁ꯭ꯔꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯃꯁꯨꯡ ꯀꯥꯎꯒꯤ ꯗꯤꯟ ꯄ꯭ꯔꯣꯐꯦꯁꯔ ꯏꯟꯗꯤꯔꯥ ꯁꯥꯔꯪꯊꯦꯝ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯧꯒꯠꯂꯤ AITUC ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯁꯝꯌꯨꯛꯇ ꯀꯤꯁꯟ ꯃꯣꯔꯆꯥꯅ ꯊꯥ ꯑꯁꯤꯒꯤ 19 ꯑꯃꯁꯨꯡ 28ꯗ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯝꯊꯗꯨꯅ ꯊꯝꯂꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯣꯔꯄꯣꯔꯦꯠ ꯍꯥꯎꯁꯤꯡꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯀꯌా ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯧꯔꯤꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯒꯗꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ AITUC ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ꯫ AITUC ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ AITUCꯗ
affiliate tauba tungan ba union singda hairiba strike asida mapung fana saruk yaragani sinmi miyamgi matam kaya supna wana tanjarakpa demand singbu nathaiduna thamlaga anoba labor court mari da punsinana ba honaduna sinmi sing hakpu namthaduna thamna ba honari public sector unit singbu lanai da loina yenthokuna senjau paiba kangsingi makhuta tahanana ba honaba leptri masina mara moiduna thabak tawjariba sinmi kyabu mapuna tauno haiba yadrabadi nampuda lauthokna ba honabire amasu mai masing hairaba na kyagi maraiba hojik tamba ngamdri hainasu pausna phongdorakli ten takna lusilak poina to paung tanga myamna thamjaramge draka mari leinana phaba miyoi sing mari leinaba eki makhada sei ama jela suksoi soidana thamlaga Cheirak pigani chief minister Manipur gi mai kabani sasing maru phongna muthanaba war on drug ki khongjang makhada Manipur lengana lokhotphum thok thabak sapsana lokhatkani draka mari leinana faraba miyoi sing prevention of illicit trafficking narcotic drugs and psychotropic substance act 1988 ki makhara sei amat jail suksoi soidana thamduna phanganpham thokpa ain yoba Cheirak phangangani masida kanagum amatana sakmai yingbigano Rajnity gi khut changbigano hain chief minister N Biren phongdokre adu hausikoi nadi myam paus matang ase rusinjarage amasum pathoksagi bida soikiba lankhiba yawrusu myam nangakpigani matam gi oba maru bi pausing su myam de lepa leitana update pijarakena channel sigi maikedi gi myam thamjari and thank you.